Tungan tungan ba social media ki maru ba I paw khre miyam da share tawjage hojik yamna kanna Burma manungda yangnaba singa yamna kanna lan thengnari ba KYKL gi athoba masu laikhidre hairi hojik phawbada laikhidaba athoba masing ahum sukhre nakal amoromda Manipur manungda khumai harao amasung lila phalalna singba singasi tawbidana basu khangalakle athoba singidamakta lai khurumbiyu haiba afam thamlakle makha tarakpa update ta moreda NSN GPRN ama Kna-B na FARAGA Hatkhre hairi makha tarakpa update ta laikhidraba air personnel marigi manungda amadi ICE positive oiba thengnare hairi RIMS ki hospital ta laikanarkhiba waroi singda leiba kunthraga homdoi suba Assam Rifles ki personnel taruki manungda laikhidraba personnel mari sukhre laikhidraba personnel amadi ICE positive oiramba thengnare hairi Pasne makhatana hai haukiba January kungama thogi ahing nungyagi matungda AR personnel taruk adu oba amadi wakhal mangmadagi RIMS ki hospital da laikananaba pukhalakhibani makhoi taruk adugi manungda personnel ahum laikhidraba matungda ngarang personnel amasu laikanaba ngamdana laikhidabani hairi laikhidraba personnel adugi mamingna lala lankima masagi sahini nipu Mizoram gi konung Aizol gi Longon village tagini mahaki blood sample mari lenaba doctor singna test tawba matamda ICE positive oiba thengnarakhibani hairi